ꯇꯤꯚꯤ ꯂꯥꯌꯦꯡꯒꯤ ꯃꯇꯥꯡꯗ ꯏꯅꯧ ꯅꯧꯕ ꯂꯥꯌꯦꯡ ꯄꯊꯥꯞ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯣꯖꯥꯁꯤꯗꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯇꯤꯚꯤ ꯂꯥꯌꯦꯡꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯑꯣꯖꯥꯒ ꯑꯩꯒ ꯍꯧꯖꯤꯛ ꯊꯦꯡꯅꯖꯔꯦ꯫ ꯑꯣꯖꯥꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯈꯪꯅꯔꯝꯗꯧ ꯃꯥꯟꯗꯦ ꯃꯤ ꯑꯄꯨꯟꯕꯁꯤ꯫ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯍꯟ ꯃꯈꯩꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯁꯤ ꯆꯀ꯭ꯔꯕꯥꯅꯤ ꯊꯥꯅꯩ, ꯆꯀ꯭ꯔꯕꯥꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ, ꯇꯦꯡꯅꯧ ꯃꯁꯨꯡ ꯅꯥꯏꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯗꯣ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯌꯥꯝ ꯀꯥꯟꯅꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯕꯤꯅ ꯅꯥꯕ, ꯑꯩ ꯏꯁꯥꯁꯤ ꯇꯤꯕꯤꯅ ꯅꯥꯕꯅꯤ꯫ ꯆꯍꯤ 15 ꯄꯥꯈꯪ ꯑꯗꯨꯋꯥꯏ ꯃꯇꯝꯗꯅꯤ ꯑꯩꯁꯤ ꯅꯥꯕꯁꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯍꯤꯡꯉꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯩꯁꯤ꯫ ꯑꯗꯣ ꯍꯤꯡꯉꯔꯣꯏ ꯇꯧꯗ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯥ ꯃꯈꯥꯗꯒꯤ, ꯏꯝꯐꯥꯜ ꯁꯤꯡꯉꯥ ꯃꯈꯥꯗꯒꯤ ꯑꯣꯖꯥ ꯅꯤꯡꯊꯣꯝꯕꯝ ꯑꯉꯧ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯃꯥꯅ ꯍꯤꯗꯥꯛꯀꯤ ꯃꯔꯝꯁꯤ ꯈꯔ ꯃꯥꯅ ꯇꯥꯛꯄꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯔꯕ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯈꯨꯕꯗ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯃꯕ, ꯑꯗꯨꯑꯣꯏꯔꯗꯤ ꯇꯤꯕꯤ ꯑꯣꯏꯔꯅꯤ, ꯊꯕꯥꯛ ꯅꯥꯕ꯫ ꯁꯤꯒꯨꯝꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯤꯗꯥꯛꯁꯤ ꯃꯈꯜ ꯃꯈꯜ ꯌꯥꯝꯅ ꯁꯦꯝꯈꯔꯦ꯫ ꯑꯗꯨꯕꯨ ꯐꯕꯁꯤ ꯌꯧꯕ ꯉꯝꯗꯗ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯁꯤꯒꯤꯁꯤ ꯐꯖꯅ ꯄꯥꯅ ꯁꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯔꯥꯏ ꯑꯃꯗ ꯐꯧ ꯀꯪꯅ ꯐꯧꯔꯒ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯥꯡꯒꯨꯝꯕ ꯑꯃꯗ ꯐꯖꯅ ꯃꯁꯤ ꯀꯥꯍꯜꯂꯕ, ꯃꯩ ꯆꯥꯍꯟꯕꯗꯤ ꯅꯠꯇꯕ ꯀꯥꯍꯜꯂꯕ, ꯑꯗꯨꯒ ꯇꯥꯡꯒꯣꯏ ꯑꯣꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯅꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯃꯁꯤ ꯂꯤꯛꯂꯤ ꯑꯃꯗ ꯐꯖꯅ ꯂꯤꯛꯂꯤ ꯃꯈꯨꯝ ꯄꯥꯟꯕ ꯑꯃꯗ ꯍꯥꯞꯄꯤꯔꯦ ꯍꯥꯏꯔꯒ ꯃꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯂꯥꯅꯤꯃꯨꯛ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯨꯗꯞꯄꯤ ꯑꯃꯃꯝ ꯑꯅꯤꯁꯤ ꯆꯥꯔꯝꯗꯥꯏꯗ ꯌꯥꯟꯁꯤꯟꯅꯕ ꯌꯥꯏ, ꯅꯠꯇ꯭ꯔꯗꯤ ꯌꯥꯟꯁꯤꯟꯅꯕ ꯌꯥꯗꯦ꯫ ꯍꯥꯏꯗꯤ ꯍꯦꯛ ꯌꯥꯟꯁꯤꯟꯅꯔꯨꯔꯗꯤ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯅꯤꯁꯤ ꯈꯨꯗꯞꯄꯤ ꯑꯃꯗ ꯆꯞꯄꯦ ꯍꯥꯏꯔꯒ ꯑꯃꯃꯝ ꯆꯞꯄꯦ ꯍꯥꯏꯔꯒ ꯃꯗꯨ ꯅꯣꯡꯃꯒꯤ 2ꯔꯛꯀꯨꯝꯕ ꯆꯥꯕ, ꯑꯌꯨꯛꯇ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯆꯥꯕ꯫ ꯃꯗꯨ ꯃꯇꯝ ꯈꯤꯇꯪ ꯆꯥꯕꯗ ꯇꯤꯕꯤꯁꯤ ꯌꯥꯝ ꯀꯣꯝꯅ ꯌꯥꯝ ꯂꯥꯏꯅ ꯐꯩ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯁꯨ ꯐꯈꯤꯕꯅꯤ꯫ ꯇꯤꯕꯤꯅ ꯅꯥꯕꯗ ꯑꯩ ꯍꯤꯡꯉꯔꯣꯏ ꯍꯥꯏꯗꯅ ꯃꯥꯁꯤ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯍꯥꯏꯕꯅꯤ꯫ ꯂꯝꯐꯦꯟꯗ ꯑꯩꯁꯤ ꯑꯦꯛꯁꯔꯦ ꯂꯧꯗꯅ, ꯑꯗꯒꯤꯗꯤ ꯇꯤꯕꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇ ꯏꯁꯥꯁꯤ ꯂꯥꯌꯦꯡꯕꯗ ꯆꯍꯤ 3 ꯍꯤꯗꯥꯛ ꯆꯥꯒꯗꯧꯅꯤ ꯍꯥꯏꯗꯨ ꯊꯥ 9ꯒꯤ ꯒꯨꯂꯤ ꯆꯥꯏ꯫ ꯑꯗꯨ ꯀꯥꯟꯅꯕ ꯑꯣꯏꯔꯣꯏ ꯁꯤꯅꯗꯤ ꯍꯥꯏꯗꯅ ꯑꯩ ꯉꯝꯃꯛꯇꯕꯗꯒꯤ ꯁꯤ ꯆꯥꯕꯗꯒꯤ ꯐꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅꯁꯨ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯇꯤꯕꯤ ꯂꯩꯕ ꯃꯤ ꯌꯥꯎꯕꯤꯔꯒꯗꯤ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯐꯖꯅ ꯁꯦꯝꯕꯤꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤ ꯇꯧꯕꯤꯔꯒ ꯆꯥꯕꯤꯌꯨ꯫ ꯃꯁꯤ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯗꯗꯤ ꯃꯁꯤ ꯌꯥꯔꯤꯃꯈꯩꯗꯤ ꯆꯍꯤ 10ꯒꯤ ꯃꯈꯥꯗ ꯂꯩꯕꯗꯗꯤ ꯏꯁꯤꯡꯗ ꯗ꯭ꯔꯣꯞ ꯑꯣꯏꯅ ꯌꯥꯜꯂꯒ ꯗ꯭ꯔꯣꯞ ꯑꯣꯏꯅ ꯑꯃ ꯑꯅꯤ ꯁꯨꯝ ꯄꯤꯊꯛꯄ ꯅꯠꯇꯅꯗꯤ ꯇꯧꯕꯤꯗꯕ ꯐꯩ꯫ ꯑꯗꯨꯒ ꯃꯥꯁꯤ ꯃꯌꯥꯏꯁꯤ ꯌꯥꯝ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯡꯅꯧ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯦꯡꯅꯧ ꯍꯥꯏꯅ ꯈꯪꯅꯩ, ꯇꯦꯡꯅꯧ ꯃꯁꯨꯡ ꯅꯥꯏꯕ ꯍꯥꯏꯅ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯇꯧꯕꯤꯕꯗ ꯀꯥꯟꯅꯕꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯤꯗꯗꯤ ꯒꯨꯂꯤ ꯑꯣꯏꯅ ꯊꯥ 3 ꯆꯥꯔꯒ ꯐꯕꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯈ꯭ꯔꯦꯕꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯁꯤꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯗ ꯃꯁꯤ ꯐꯈꯤꯕꯒꯦ? ꯌꯥꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯣꯏ꯫ ꯍꯥꯏꯗꯤ ꯌꯥꯝ ꯇꯤꯕꯤꯁꯤꯅ ꯌꯥꯝ ꯀꯨꯏꯈ꯭ꯔꯕ, ꯃꯇꯝ ꯁꯥꯡꯉꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯅꯨꯃꯤꯠ 14-15ꯅꯤ ꯁꯨꯃꯥꯏꯅ ꯆꯥꯕꯤ ꯇꯥꯔꯦ꯫ ꯑꯗꯨꯒ ꯁꯥꯡꯗ꯭ꯔꯒꯗꯤ ꯃꯇꯝ ꯁꯥꯡꯗ꯭ꯔꯤꯕ, ꯍꯧꯕ ꯀꯨꯏꯔꯛꯇ꯭ꯔꯤꯕ, ꯊꯥ 2-3 ꯆꯍꯤ 1-2ꯗ ꯉꯥꯏꯔꯒꯗꯤ ꯃꯁꯤ ꯅꯨꯃꯤꯠ 7-9ꯅꯤ ꯑꯗꯨꯝ ꯆꯥꯕꯗ ꯑꯗꯨꯝ ꯐꯕꯗꯨ ꯈꯪꯉꯛꯑꯅꯤ, ꯐꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯐꯣꯟ ꯈꯨꯆꯞꯄꯤ ꯑꯃꯃꯝ ꯈꯨꯆꯞꯄꯤ ꯍꯥꯏꯁꯤ ꯍꯥꯏꯁꯦ, ꯁꯨꯃꯥꯏꯅ ꯑꯗꯨ ꯇꯤꯟꯁꯟꯅꯔꯒ ꯑꯗꯨꯝ ꯆꯥꯒꯗꯧꯕ꯭ꯔꯥ? ꯃꯁꯤ ꯏꯁꯤꯡꯗ ꯑꯅꯤꯁꯤ ꯊꯤꯠꯀꯗꯧꯕ꯭ꯔꯥ? ꯊꯤꯜꯂꯣꯏ꯫ ꯑꯅꯤꯁꯤ ꯇꯤꯟꯁꯤꯟꯅꯔꯒ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ, ꯑꯃꯗꯨ ꯀꯛ ꯇꯧꯔꯒ ꯂꯩꯗ ꯀꯣꯛ ꯊꯝꯃꯒ ꯑꯃꯗꯨꯁꯨ ꯂꯩꯗ ꯀꯣꯛ ꯇꯧꯕ ꯌꯥꯏ꯫ ꯑꯗꯣ ꯑꯉꯥꯡꯗ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯤꯠꯂꯒ ꯏꯁꯤꯡꯗ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ
ꯑꯅꯤꯗꯨ ꯇꯤꯟꯁꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯇꯤꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯌꯥꯗ ꯀꯩꯅꯣꯒ ꯇꯤꯟꯅꯔꯒ ꯍꯧꯗꯣꯛꯄ ꯑꯃ ꯂꯩꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯍꯧꯗꯣꯛꯑꯒ ꯊꯝꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯕꯤꯕ ꯂꯤꯁꯥꯡ ꯁꯤꯠꯅ ꯊꯝꯕ ꯌꯥꯅꯅꯕ ꯗꯁꯥ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯦ ꯃꯥꯅ ꯇꯥꯡꯒꯣꯏꯅꯤꯅꯀꯣ ꯀꯔꯤꯁꯨ ꯃꯉꯣꯟꯗ ꯃꯥꯗꯒꯤ ꯏꯐꯦꯛ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯗꯣ ꯍꯥꯏꯗꯤ ꯇꯧꯕꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤ ꯃꯁꯤꯃꯨꯛ ꯐꯕ ꯍꯤꯗꯥꯛꯇꯤ ꯇꯤ ꯕꯤꯗꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯇꯤ ꯕꯤꯁꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯇꯤ ꯕꯤꯁꯤ ꯇꯧꯕꯗꯒꯤ ꯏꯁꯤ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯕꯅꯤ ꯏ ꯃꯇꯝ ꯌꯥꯎꯕꯅꯤ ꯑꯗꯩ ꯁꯨꯝ ꯈꯨꯗꯣꯔꯛꯄꯁꯤ ꯏꯁꯥꯅ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯕ ꯑꯗꯩꯗꯤ ꯌꯦꯟ ꯁꯦꯝꯕꯒꯤ ꯃꯅꯝ ꯅꯝꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯑꯩꯈꯣꯏ ꯃꯤ ꯃꯔꯛ ꯆꯪꯗꯦ ꯃꯤꯅꯁꯨ ꯆꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯇꯤ ꯕꯤ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯅ ꯇꯥꯛꯄꯗꯒꯤ ꯐꯕ ꯑꯗꯨꯝ ꯌꯥꯎꯈ꯭ರೆ ꯑꯗꯩ ꯑꯩꯅ ꯊꯦꯡꯅꯕꯗ ꯍꯤꯗꯥꯛꯁꯤ ꯆꯥꯎ ꯅꯪ ꯁꯦꯝꯃꯒ ꯅꯪ ꯇꯧꯔ ꯆꯥꯖꯧ ꯍꯥꯏꯔ ꯄꯤꯖꯕꯗ ꯃꯥ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯃꯥꯁꯨ ꯐꯩ ꯑꯗꯨꯅ ꯌꯥꯝ ꯐꯕ ꯍꯤꯗꯥꯛꯅꯤ ꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯥꯟꯅꯕꯗꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯐꯪꯕꯁꯨ ꯋꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ